ꯔꯤꯝꯁꯇ ꯈꯣꯡ ꯇꯦꯛꯄꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ-ꯅꯨꯄꯤ ꯀꯌꯥꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯝꯖꯤꯟꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯄꯥꯎꯅꯣ ꯃꯈꯥ ꯇꯥꯅ ꯈꯪꯃꯤꯟꯅꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯕꯗꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ FNCCꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯔꯪ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯗ ꯍꯤꯡꯁꯥ ꯌꯥꯎꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕꯁꯤ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯍꯧꯈꯤꯕ ꯑꯥꯒꯁꯠ 10 ꯑꯃꯁꯨꯡ 15ꯗ KNFPꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯏꯔꯪ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯈꯨꯜꯁꯤꯡꯗ ꯆꯪꯂꯛꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕ ꯌꯥꯎꯅ ꯂꯧꯃꯤ ꯑꯃꯕꯨ ꯃꯁꯥꯒꯤ ꯂꯧꯕꯨꯛꯃꯛꯇꯗ ꯐꯨ ꯆꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃ ꯄꯣꯛꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯣꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯂꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯟꯅꯕ ꯐꯣꯡꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯤꯆꯝꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯅꯥꯒꯥ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯣꯇꯦꯜ ꯕꯟ ꯅꯠꯇ꯭ꯔꯒ ꯁꯠꯗꯥꯎꯟꯅꯆꯤꯡꯕꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯀꯤꯕꯗ ꯀꯩꯗꯧꯉꯩꯗꯁꯨ FNCCꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯒꯕꯔꯅꯔꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯒꯅꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯂꯩꯕ DC ꯑꯣꯐꯤꯁꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯇꯩ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯏꯟꯠ 13 ꯌꯥꯎꯕ ꯗꯤꯃꯥꯟ ꯑꯃ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯏꯅ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈꯤ꯫ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯊꯨꯕꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ, ꯀꯨꯀꯤꯖꯣ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯑꯃꯁꯨꯡ ꯃꯦꯟꯇꯦꯟ ꯇꯧꯕ, ꯇꯤꯄꯥꯏꯃꯨꯛ ꯂꯝꯕꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒ ꯐꯥꯎꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ, ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯑꯃ ꯑꯦꯄꯣꯏꯟꯠ ꯇꯧꯕ, ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ, ꯄꯨꯂꯤꯁ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯃꯁꯨꯡ ꯂꯦꯟꯗ ꯔꯦꯚꯦꯅ꯭ꯌꯨ ꯑꯣꯐꯤꯁꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯅꯦꯜ ꯑꯦꯅꯣꯃꯦꯂꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯇꯧꯕ, ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ DC ꯑꯃ ꯄꯣꯁꯇꯤꯡ ꯄꯤꯕ, ꯀꯨꯀꯤꯖꯣ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯕ, ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯣꯔꯦ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯁꯦꯝꯀꯣ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯊꯥ 10 ꯍꯦꯟꯕꯒꯤ ꯁꯦꯂꯔꯤ ꯑꯃꯁꯨꯡ ꯑꯦꯔꯤꯌꯔꯁꯤꯡ ꯄꯤꯊꯣꯛꯄ, ꯃꯣꯔꯦꯗ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯍꯟꯕ, ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄ, ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯌꯦꯡꯂꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯕꯔꯅꯔꯅ ꯇꯨꯏꯕꯣꯡꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ APSC ꯑꯦꯛꯖꯥꯝꯗ AT ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯤꯄꯨꯟ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯪ ꯌꯥꯎꯈꯤꯕꯒꯤ ꯋꯥꯊꯣꯛ꯫ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯅ ꯋꯥꯍꯪ ꯑꯗꯨ ꯆꯠꯅꯔꯔꯣꯏ, ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯅ ꯂꯧꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 18ꯇ AP
APSCꯒꯤ Chairman Debraj Upadhyayda ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯀ꯭ꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯅꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯁꯟꯅ ꯁꯦꯡꯗꯣꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 95 ꯑꯗꯨ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯍꯪꯈꯤꯕ ꯀ꯭ꯋꯦꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤ꯫ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝꯗ ꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯅꯕ ꯑꯣꯞꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ CSOꯁꯤꯡ ꯑꯁꯤ ꯌꯥꯎꯍꯟꯗꯦ꯫ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯥꯎꯕ ꯃꯃꯤꯡ ꯄꯟꯕꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯆꯦꯟꯅꯔꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯃꯁꯨ ꯌꯥꯎꯍꯜꯂꯤ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤ ꯑꯗꯨꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤ꯫ APSCꯒꯤ ꯋꯥꯍꯪ 95 ꯁꯨꯕ ꯌꯥꯎꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯕ ꯁ꯭ꯇꯦꯠꯃꯦꯟ 3 ꯄꯤꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯈꯟꯅꯕꯒꯤꯗꯃꯛ ꯄꯤꯈꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗ ꯆꯠꯊꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣꯒꯤ ꯐꯨꯔꯨꯞꯁꯤꯡ ꯌꯥꯎꯏ꯫ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯗꯨꯗꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯤꯆꯪꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯤꯄꯨꯟꯅꯆꯤꯡꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡꯕꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯁꯟꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯜꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯔꯦꯀꯣꯔꯗꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯠꯊꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒꯤꯗꯃꯛ ꯐꯥꯗꯨꯅ ꯂꯩꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯤꯁꯤꯡ ꯍꯨꯝꯐꯨꯔꯣꯝ ꯑꯃꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯌꯥꯎꯍꯜꯂꯛꯄ ꯑꯁꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯆꯪꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗ ꯂꯥꯟꯅ ꯆꯠꯍꯟꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯃꯤꯁꯟꯅꯁꯨ ꯋꯥꯍꯪ ꯑꯗꯨ ꯅꯜ ꯑꯦꯟ ꯚꯣꯏꯗ ꯑꯣꯏꯔꯦ, ꯏꯚꯥꯂꯨꯑꯦꯁꯟ ꯆꯠꯊꯕꯗ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯕꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯁꯔꯃꯒꯤ ꯕꯦꯟꯆꯅ ꯍꯥꯏꯈꯤ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯌꯥꯊꯪꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ CFSLꯅ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯕꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯕꯦꯟꯆ ꯑꯁꯤꯅ ꯌꯥꯈꯤꯗꯦ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯄ꯭ꯔꯁꯥꯟꯠ ꯚꯨꯁꯟꯅ SIT ꯑꯃꯗ ꯀꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯀꯥꯔꯟ ꯊꯥꯄꯔ ꯐꯥꯗꯧꯔꯤ꯫ ꯗꯤ ꯋꯦꯌꯔꯒꯤ ꯖꯔꯅꯦꯂꯤꯁꯠ ꯀꯥꯔꯟ ꯊꯥꯄꯔ ꯑꯃꯗꯤ ꯁꯤꯗꯥꯔꯠ ꯕꯗꯔꯥꯖꯟꯗ ꯑꯁꯥꯝ ꯄꯨꯂꯤꯁꯅ FIR ꯐꯥꯏꯜ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥ PCI ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟ ꯄ꯭ꯔꯦꯁ ꯀꯣꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥꯒꯤ ꯁꯦꯛꯁꯟ 152ꯒꯤ ꯃꯈꯥꯗ ꯖꯔꯅꯦꯂꯤꯁꯠ ꯑꯅꯤꯒꯤ ꯃꯊꯛꯇ ꯁꯦꯗꯤꯁꯟꯒꯤ ꯆꯥꯔꯖ ꯇꯧꯔꯗꯨꯅ FIR ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯗꯤꯁꯟꯒꯤ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯌꯦꯜ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯑꯥꯒꯁꯠ 12ꯗ ꯖꯔꯅꯦꯂꯤꯁꯠ ꯑꯅꯤ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯕ ꯄꯨꯋꯥꯔꯤ ꯑꯣꯏꯔꯒꯗꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯖꯃꯦꯟ ꯑꯦꯀꯥꯗꯦꯃꯤꯛ ꯔꯦꯀꯣꯔꯗꯁꯤꯡꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗ ꯑꯣꯟꯖꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯨ ꯀꯣꯔꯠꯅ ꯌꯥꯍꯟꯈ꯭ꯔꯦ꯫ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯗ ꯂꯩꯈꯤꯕ ꯃꯤꯡ ꯑꯃꯁꯨꯡ ꯖꯦꯟꯗꯔꯁꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯗꯣꯛꯇꯔ ꯕꯤꯌꯣꯟꯁꯤ ꯂꯥꯏꯁ꯭ꯔꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯖꯦꯟꯗꯔ ꯑꯁꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯔꯦꯀꯣꯔꯗꯁꯤꯡꯗ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯄꯤꯇꯤꯁꯟ ꯊꯥꯔꯛꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅꯁꯨ ꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯖꯁꯇꯤꯁ A ꯒꯨꯅꯦꯁꯣꯔꯅ ꯖꯖꯃꯦꯟ ꯑꯁꯤ ꯉꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯕꯣꯕꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯂꯩ, ꯂꯣꯏꯅꯅ ꯖꯦꯟꯗꯔ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯀꯨꯝꯖꯥ 2019ꯗ ꯖꯦꯟꯗꯔ ꯔꯤꯑꯦꯁꯥꯏꯟꯃꯦꯟꯠ ꯁꯔꯖꯔꯤ ꯑꯃ ꯆꯠꯊꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯦꯟꯗꯔ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯣꯜꯂꯦ꯫ ꯖꯦꯟꯗꯔ ꯑꯦꯛꯠ 2019ꯒꯤ ꯁꯦꯛꯁꯟ 6 ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯔꯨꯜ 2020ꯒꯤ ꯔꯨꯜ 5ꯀꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ, ꯂꯣꯏꯅꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯐꯣꯔꯝ 3ꯒꯤ ꯃꯈꯥꯗ ꯑꯅꯧꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯗꯣꯛꯇꯔ ꯕꯤꯌꯣꯟꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯑꯣꯟꯈꯤ꯫
loinana Aadhaar card voter ID amasung PAN card su anauba ming amasung gender adu update tawki adubu petitioner asina Board of Secondary Education Manipur Council of Higher Secondary Education Manipur University da satuna mahaki education certificate singta lairiba maming amasung gender adu onthokpina ba haizakhi hairiba wafam adu authority singi maikaidagi ayaba ama phawo pirakhide court asina khanaraba matungda hairiba authority sing asigi mafamda direction ama piduna Transgender Act 2019 amasung transgender rule gi mari lenaba section amasung rules singi makada anauba maming amasung gender adu nupi oina order si phangba numitagi tha amagi manungdo onthokadabane haina khangankhi court asina lawriba decision adusu Manipur gi chief secretary gi maikaidagi mathau taba direction sing establishment khudimakta pinaba kidama khangankhi haire Irang amaram oiraga Manipur da lawpham hectare lising taramathoi samapan homphutaret law udre lawmi lising mapan ga sama marphunithoi awaba tare haire Manipur da hojik thokliba kangloki hana sunaba asina maram oiraga lawpham hectare lising taramathoi samapan homphutaret dasmak mari da law uba yadre phau metric ton lising kunga taret sani ga homphumapan manghanbaga loinana lawmi lising mapan samaga marphunithoi da asoba saitheng ama pire punamasi ga mathakta lawmi ahum sikibaga loinana nipan aso apan nangle haina Minister of State for Agriculture and Farmers Welfare Ramnath Thakur na bongdokhe ina Manipur Parliamentary Constituency ki MP Dr. Angomsa Bimol akoijamna hangkhiba wahang amagi pakhumda ministry na wafam asi phongdokhibane minister na makha tana hai irang asina maram oiraga law uba yadaba lawpham Imphal East ki oina hectare lesing amaga chawnga homphunitoi dasmik marphugani fan Imphal West ki hectare chawnga homphunitoi dasmik homphugani thoi Bisnupur ki hectare lesing ani sani marphu Thopal ki hectare kunthra ga taruk Kaksing ki hectare Sahung ga kumapan Jiribam ki hectare Humdra ga humdoi Sursanpur ki hectare lising ani samapan kunthra ga nithoi Sandel ki hectare sama subna mapal Tengnopal ki hectare Chaniga Yankhai Nipal Kangpokpi ki lawpham hectare lising ahum chanipan kunithoi law uba yadre MP na hangkiba wahang amagi pakhumda minister na haiki lawpham hectare lising taramathoi samapan homphutare dasmik marida law uba yadaba na maram oiraga mangjari basi phau metric ton isikun ga taret ka chani homphumapal lomni haina phongdokhe